अहानबदा मरुओइबा पाउ कुकी ट्राइब की मरमदा मणिपुर लेतबा समजिनबा अरानबा पुवारी स्कूल कॉलेज यूनिवर्सिटी दा तमलंबा थेंगनरे लाइरिक सिंह असि बैन तौबियु हाइना महसोर थौनाउजमना लैंगा की पुकनिंग चिंगसिलकले टेक्नोपोल डिस्ट्रिक्ट की साइबोन अमदी नारुंगखुन अनि की मरक्ता मसक खंगदबा खुलाई पाइबसिंगा 20 AR की ट्रुप सिंगदा एम्बुस तौरखरे अशोक अपन की पाउ लेते अमदी DIPR ना सिंधुना नेशनल प्रेस डे पांगथोखरे मीडिया इन द इरा ऑफ आर्टिफिशियल इंटेलिजेंस हाइबा थीम दा वर्कशॉप पांगथोखरे मयाम खुरुमजरी नॉर्थ ईस्ट विंडो ना संदोकचबा नुमिदांगी मणिपुरी पाउ मिदेंग ताबिरिबसिंगबु सुरबला माइरेम्बम तरामना ओक्चरी अमदी हौजिक मियामदा पाउमुचा खाइना पिजरी कुकी ट्राइब की मरमदा मणिपुर लेतबा समजिनबा अरानबा पुवारी स्कूल कॉलेज अमदी यूनिवर्सिटी की थाकता हिस्ट्री सब्जेक्ट अमा ओइना तमलंबा थेंगनरे हाइना सोशल एक्टिविस्ट महेश्वर थौनाउजमना फोंगदोखरे ngasi kaisampata leiba mahaki yumda paumi singa unabagi thoram amada wafam asi fongdokladuna mahesona hai kumja lising ani ke supna kungi July thada Dr. 𝐿𝐴𝐻 amadi BSM Sarmana iba History of Manipur haina mingthonba Council of Higher Secondary Education Manipur gi makhada class 11 ki history subject ama oina lairik asi inkhalak liba mahairoi singda tamduna lakli lairik asi ki page number 9 da yauriba the cookie haiba chapter aduda iramba cookie haiba kanglup asi Manipur gi puwari की ममांग दगे हौना मणिपुर की चिंगी मफम सिंगदा खुंदा लेता दुना लेरकलबा फुरुप अमनी हाइना तंबिरमलिबा असि ग्यानिंगदे अरानबा पुवारी कया इनखलकलिबा नहारोल सिंह अमदी तुंगी युंबी ओइरकतोरिबा माहिरोई सिंगदा अरानबा पुवारी कया तमखिबा असिना इंडिया अमदी मणिपुर की पुवारी दा अकाइबा कया थोलकपा याय हाइखी माहिरोई सिंगदा असेंगबा पुवारी मयेक सिंगना खंगनबा मथौ ताई एंग्लो कुकी वार लिसिंग अमगा चमापन तरातरे लिसिंग अमगा चमापन तरामापन मणिपुर थोखिबा लेते हाइना हिस्ट्री ऑफ होम नापीगनी मिनिस्ट्री ऑफ होम अफेयर्स ना फोंगतोखिबा लेख्रबनी लोइनना दिल्ली यूनिवर्सिटी की मास्टर ऑफ आर्ट्स ता हिस्ट्री सब्जेक्ट ओइना कुमजा लिसिंग अनिगा सुपना तरामापन लिसिंग अनिगा सुपना कुंदा माहिरोई सिंगदा तमलंबा हाइबसी माहिरोई सिंगदा अरानबा इन्फॉर्मेशन अमा पीरे हाइबदा हाइमनबा थोकलोय मरमदुना मरी लेनबा सिंगना अथुबा मतमदा थिदोकपिनबा होटनबियु हाइनसु अपील तौकी लाना मियामदा मणिपुर की पुवारी संदोकलिबा लाइरिक सिंग असि अथुबा मतमदा बुक स्टोर सिंगदा फंगहंदनबा मणिपुर की एजुकेशन मिनिस्टर दा हाइजरुबा मतमदा लाइरिक असि थिंगजिलगनी हाइबगी थाजबसु पिरखी लोइनना दिल्ली यूनिवर्सिटी दा फंगहलिबा लाइरिक अदुसु अथुबा मतमदा थिंगबिनबा दिल्ली दा लैरिबा माहिरोई सिंग पुंदुना यूनिवर्सिटी असिगी माइकैदा कंप्लेन अमसु तौरगनी हाइनसु महसोना फोंगदोखी lyrics की page number 9 से the cookies na topic ama yawe the cookies the yauri basi si topic si paragraph se irame basi the some cookie tribes migrated to Manipur hills in the prehistoric times hai prehistoric hai basi history ki mamang dagi the cookies se Manipur hills ta lairama ba kangu ni hai basi si yamna false oiba yamna aranba information ama Manipur gi chhatra da youth ta ngasibo tamduna laklamne aduna prehistory da sunglei leiramdaba akoi even like karamba reference tagi iribano aduga tasengna reference ama aina lawjarabda Manipur and Naga hills ki Major General Sir James Johnston na ibagi matung ina the cookies are a wandering race consisting of several tribes who long been walking up from the south. They were first heard of as cookies in Manipur between 1830 and 1840 haibaneba adu taragadi before historic time hai taragadi record ki matung ina 33 AD gi mamang da lairame hai adu taragadi sigi reference sigi Sir James Stone na iramba like sigi matung ina di chahi je lishing dagi hena khena raga larik si huji Manipur da huji phangi basida false information oiba kanan dagi reference yaudana isallaga sida cookie some cookie tribes se Manipur da prehistoric mamang dagi lairame hai base yamna aranba information namni aduna ngasima koigi education minister huzik oriba koigi education minister tamo basanta unazare ayukta magi office residential office home da unazare unarakan mangonda aina complaint letter pishin matamda masu yenge ado sigi information si mangonda abadi mamangda ay oibo oibani na ma anyhow sigi book se ban tawnaba
स्टेप से नोंनिनी से लौखचरगे हाइबगी वारोलदी थंबिरए ngasi ayuk pung nipalom taba matamda Tecnopol district ki manung chanba saibon amadi narung khunani gi marakta masakhangdaba khulai paiba singna 20 Assam Rifles ki troop singda IED pokhai handuna amadi nomai kapsinduna landara khre haidi mafam sida fangba pawma gi matung inna 20 AR gi team amana Casper gari anida Tecnopol tamna lakpada mafam aduda lumduna leramba khulai paiba sing aduna landarakpada AR gi maikai dagi so handuna minute nifu manga ro kapna ki haidi kapna ba aduda AR gi maikai da asok panamata yaukide ambush toropagi pau tabaga ahenba security forcing mafamduna changsinduna thi humbagi thabak chathaki adubu mi fami pungi paudi laikide ngasi nitaipa chuthekta laiba DIPR complex ki auditorium da National Press Day ki thoram workshop amaga loinana pangthokre thoram aduda commissioner IPR 𝐿𝐸𝐸 amadi IPR gi director Dr. 𝗂𝗔𝗡𝗔𝗡𝗏 saruk yaki senior journalist sing amadi tongan tongan ba media house sing gi editor sing su saruk yaki kumjali sing amaga chamapan humputarukta Press Council of India lingkhat khiba numit puning sing duna chahi khuningi November 13 pu National Press Day haina thoram pangthokuna lakli hadak chahi gi numit asigi theme di media in the era of artificial intelligence haibasini theme masida pangthokiba ngasi gi workshop aduda Manipur University ki Department of Computer Science ki Assistant Professor Dr. 𝗂𝗢𝗓𝗏 amadi NALIT ki Technical Officer 𝗏𝗢𝗏𝗡𝗏 Resource Person sing oiki Impact TV News ki Editor in Chief 𝗢𝗎𝗏 ꯔꯨꯄꯆꯟꯗ꯭ꯔꯅ ꯃꯣꯗꯔꯦꯇꯔ ꯑꯣꯏꯈꯤ ꯔꯤꯁꯣꯔꯁ ꯄꯔꯁꯟꯁꯤꯡꯅ ꯋꯥ ꯉꯥꯡꯂꯕ ꯃꯇꯨꯡꯗ ꯏꯟꯇꯔꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯁꯨ ꯆꯠꯊꯈꯤ ꯋꯥꯔꯛꯁꯣꯞ ꯑꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯦꯗꯤꯌꯥ ꯐꯥꯔꯝꯁꯤꯡꯒꯤ ꯑꯦꯗꯤꯇꯔꯁꯤꯡ ꯁꯦꯅꯤꯌꯔ ꯖꯔꯅꯦꯂꯤꯁꯁꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯃꯥꯁ ꯀꯝꯃꯨꯅꯤꯀꯦꯁꯟ ꯑꯦꯟ ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯏꯟꯁ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯅꯂꯤꯠ ꯑꯀꯥꯝꯄꯥꯠꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ IPRꯒꯤ ꯗꯤꯔꯦꯛꯇꯔ ꯗꯥꯛꯇꯔ ꯆꯔꯟꯖꯤꯠꯅ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯋꯥꯔꯣꯜ ꯄꯤꯈꯤ ꯃꯍꯥꯛꯅ ꯍꯥꯏ ngasi Chief Minister N Birena State Journalist Award yenthokadaba adu tangai fadaba kharadagi yaithokle athuba matamda yenthoklagani haiki Information and Broadcasting Minister Anuradh Thakur yaudina koi national level da pangthokli asigumba program asida koi sikaiba workshop asida mayam yengilapa yana ngai phongdoksari akoi gi handaki workshop asigi theme si koi media in the era of artificial intelligence asida koi sai koi 𝗂𝗓𝗏𝗏 ki ba koi moderator koi tam yumnam se yumnam representative na moderator biraga resource person ani assistant professor Department of Computer Science Manipur University Dr. 𝗂𝗢𝗏𝗏 amasung senior technical officer NALIT ki si 𝗏𝗢𝗏𝗏 resource person oiraga koi pangthokjagadabani Manipur gi puwari da ahan bu oina ningsing ba thoktraba matamdagi hauna pangthokuna laklaba maitai furup ki khwaidagi chawba nat ki kumai oiriba ningol chakau ba handak chahi gi oina ngarang hiangai gi nini panpa numita harau tayamna pangthokpagi makhutta awabagi leichinna kuppaga loinana kanamtana pangthokna kidre me ahum dagi haukiba furup ani gi irang asina maram moiraga masaki yumai thadok pikraba amadi mapam lamdamda chatuna ningol chakau ba saruk yaba ngamdraba awaba tariba maitai ningol singi awaba da saruk yaba oina Thawbal district ki tongan tongan ba mafam sing dasu ningol singna mapam lamdamda ningol chakau ba pangthok nakidre amadi chatna kidre mayum maikai palaklaba ningol oibi singna ayukta ge hongna chara helaga magi laikai da wakat mi fam famduna aikoi su awaba da saruk yari haibagi apunbagi saktam utnaki hairok part 1 haitup pokpigi ningol oibi ima ibel singna ningol chakau ba toklaga laikai adugi mipun sangda wakat mi fam ki wakat mi fam aduda saruk yakibi laikai adugi maira paibi luchingbi Sri Mayum Dinesuri Debina awaba tariba maitai ningol singi awaba da saruk yabagi wafam kaya phongdokpaga loinana haujik thokliba lan asi lengang na thuba matamda waroisinama puraknaba hotnabiu haiki Hello, apunbagi waina ngasi hiangai gi nini panbasida akoi Manipur che mai horabanina akoi 𝗂𝗏𝗏𝗏 aduna athuba matamda Manipur sarga asina waro silama porapiu porapidaba taragadi akoi hello apunbasina mailipidagi maijawbi ola agadi yamna khudong thiba thodu ama tholakani haibase Manipur sarkana athuba matamda 𝗠𝗔𝗡𝗏𝗏
Hairok Municipal Council ki Ward number 1 amasung 9 gi ima singnasu Hairok Kaitel maning ilangbam dairak manakta wakat mifam phamki ilangbam roni kaubi ningol amana wakat mifam aduda saruk yaraduna hojik thokli ba lalasi athubada waroi sinama puraknaba honabi haiki ningol sa kaubi chawra ba ni koi manipur gi oiba adubu nasi tang omudagi leptana sakharaiba kumitel singna manipur matai masa sudan dairakana 𝐭𝐿𝐸 ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯩ ꯊꯥꯗꯣꯛꯄꯤꯗꯅ ꯅꯤꯉꯣꯜ ꯃꯈꯩ ꯂꯣꯏꯅꯃꯛ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯈꯤꯕꯁꯤꯡꯁꯤꯒꯤ ꯈꯜꯂꯒ ꯉꯁꯤ ꯑꯌꯨꯛ ꯑꯃꯗꯒꯤ ꯑꯩꯈꯣꯏ ꯏꯃꯥ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝ ꯑꯁꯤ ꯆꯔꯥ ꯍꯦꯜꯂꯒ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯖꯔꯤ ꯃꯣꯏꯒꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯌꯦꯡꯉꯒ Wangjing Lamding Kaitel Phambi ima singnasu Wangjing Lamding Kaitel da chara henduna ayuktagi wakat mifam phamki wakat mifam aduda saruk yakibi Laishram Santi Devi kaubi ima amanasu awaba tarba maitei ningol singi awabada saruk yabagi wafam sing thamki mama oibi machi oibi silino ima ibel big five puna mana saran henduna anauba miyamgi oiba manipurgi hauji thoiba warningdaba thudo megi tang ahumdagi na ngasi phawbada pulaiba kisingna maitai singda akanba momda landa singna kuna param orakada awa ana taraba damdam sigi praja miyam amadi tinga tanyam tamyada leijariba praja apumba ibaibel ayagi awa sena kaya khangbuda aduki matik wana awa sena khangiba adugumba ibaibel singdugi batung ina ngasidi ekoi manipur da leiba imai bel puna magna ningon singi oiba manipur gi achauba ningol sakauba asi tokuna manipur gi mafam puna magta dhana phamduna sara heli kunang samsan duna ngasidi awaba kaya ado khangduna apoi puna magna awaba phongdok jabani May ahum dagi hauduna kuki militant singna maitai purupta landarakpada micham kaya asiyana nangan kiba amadi yum kai kaya maina tumna thadok pikraba mayum makai leijadraba mioi kayana relief camp singda wana khangliba asiki yengduna handak chahi gi ningol chakobagi thoram pangthoktaba haina sangsen kiba khongjangi saruk ama oina ngarang kongba bazarda maikai adomgi ningol mayamna lambi da tholaktuna ningol chakoba chatpi geno haina achat o gari sing check tawbada natana lambi thingki lambi thingbagi thoram aduga mari leinana activist asakiran thongna jamna phongdorakpada ipa ipu haktaktagi manipurda lairaklaba hiangai nini panba ningol chakoba numit asi handak chahi gi oina pangthoktaba haina manipurgi ningol singa lawkiba fireb adu ngakna chachabani me ahum dagi ngasi fawba chatharakliba lanasina ibung ipa kaya laikidre mama macha kaya kaina hankiba machin mopa kaya sena khaina hankiba asida natana laikidraba athauba athaubi kaya gi aroiba mathau mangam pangthokana lairiba asigi khanduna manipurda lairiba ningol singna handaki ningol chakobagi thoramasi pangthoktaba haina lepkibani chahi amagi manungda amuktang thokpa ningol chakoba numit asida machin maupa machan mase sing nungsinaba utuna harau tayamba phongdokadaba numit asida thokliba lana sina mache machan mabung maupa kaya sena khaina halaga karamna chakobagi thoram pangthokani haina su phongdoki khanghaudana ngasidi hiangagi nini panba ningol chakoba lae madubu hujik thokliba irang asina maram oiraduna manipur gi hek Kachin koya mafam sinthumna lairiba mitai ipuruki oiraba hajaraba ngasigi ningon sakoba se maitai ningon pumna magna hojiki irang siga mari lainana kana gumbim tana mabung makwasing oina mai marai kaida chu chakokdaba mache mandol oibasina chu thamoi saungna kathoktuna ngasigi sakoba si lepsaraga khoi sorok asida miyam mamang sida thoktana ꯑꯩꯈꯣꯏꯅ ꯉꯁꯤ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯁꯥꯟꯇꯤ ꯂꯩꯅ ꯄꯨꯔꯛꯄꯤꯅꯕ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄꯤꯌꯨ ꯍꯥꯏꯕꯁꯦ ꯃꯁꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯀꯌꯥꯅ ꯉꯁꯤ ꯊꯃꯣꯏ ꯁꯣꯛꯅ ꯄꯥꯎꯗꯝꯖꯔꯤ Langthabal Kunjagi Lekai Ahumgi Mera Paibi Loop Ahum Punsinaduna Ngarang Ningol Chakoba Nimita Chara Henduna Hojik Ladiba Manipurgi Tangdu Laita the Piba Masida Penda Fongdo Kray Chara Henbegi Kongzangaduda Langthabal Kunja Maya Lekai Mera Paibi Loop ki present Yendrembam Sakitombina Hai Jahi Kudingi Ningol Singna Korang Ngaizaba Hiangagi Nini Panba Numit Asida Handak Chahigi Oinadi Lamda Masigi Ningol Singda Lenga Ki Maikai Degi Pirakpa Kudol Oina Chara Henbegi Kongzang Asi Changsilakpani Tha Taruk Helak Laba Lanasi Kanana Horakibano
amadi kanagi matungina lan si lepkadoribano hauzik phawbada masigi matangda laingakna thabak amata paikhatpasu ude haina pendaba phongdoki lamdam masigi ningol singbu laingakna tangdu leitaba lamdam ama lehenbiba aduna chakobagi khudol oina pibiyu haina phongdoki Masi hiyangay ini panba November gitang 2023 numitida bangtaban punja maya lekay makha lekay awang lekay ahum si punja laga layariba nupi manapuri sing loina na nupi ningol mayam punjan jaraga hamjariba asigumba wakal mifam ase jara henbagi wakat mifam ase laingak na aikoi gi ningol singga tamiba khudol lama oina jara henbi khungjang ase changjan jabani Imphal East District ki 𝗠𝗔𝗡𝗣𝗥 ki manung chanba okram suthekta naharol yaifa thorang club na konba mafam da leiba chanura singi yaifa thorang lupna sinduna ngarang dingol chakoba nimita wakat mifam ama famkhre chanura singi yaifa thorang lupki MAIREMBAM secretary ningombam bimolana hai hauzik irang asina maram moiraga awaba tariba mayam ase yenglaga makoigi awabada saruk yabo oina mifam asi phambani hauzik thokliba irang asi kuimankhre laingakna athubada loisin biduna tangdu leitaba purakna ba hotna bi haina phongdoki Sakong baru mixda kami bertanah si koi kumal okam sudah nalar ya petang kalau berkumpul jaga ada lagi ba channel singgi lu okam sudah ki lupi melakai di singna lagi ki awam si yengaga saruk ya ba wina koi bertanah si panjang bani cahi lagi amuk ketang thopa ningon sakong ningon jinggi harap tiap manu mixda lagi ki awam betah irang sida koi su kasih ni mixi awam bagi saruk ya jadi Hauzik Manipur thokliba irang asina maram oiraga mayum makai mai thabi khibadagi lanjenariba miyamgi mafamda apunbagi saktam utpa oina 𝗍𝐿 ilangbam leikai lairak achoba apunba nupi MAIREMBAM marupna sinduna ngarang dingol chakoba nimita chara henduna wakat mifam ama famkhre Chahi asigi haukiba me ahumdagi hauduna ngasi fawba leptana chatharakliba Manipurgi irang asiga mari leinana langsai thauna kakchinggi mihut singna ngasi chief minister N Biren ga unaduna tongan ba demand manga yawa aiba cherolama pisinkhre haina langsai thauna kakchinggi convener 𝗪𝗓𝗪𝗓 paumi singda phongdorakli Kakting lamkhai de laiba langsai thauna gi office ta pangthokiba paumi singa unaba aduda 𝗪𝗓𝗪𝗓 hai ngasi chief minister ga unaduna wari sanaruba aduda aiba cherolama yauna hauzik kuki militant sing amadi refugee singna Manipur gi leizariba saktam masibu thugaina ba hotnariba si makhatana matungda thoktana ba makoi ba thugo matamda takthokiduna lanjena kuna changjafam lawduna leiriba maitai singna masa masa gi hana leizaraba mafam singda lehanaba athuba matamda sinbiyu कोई ऑनरेबल सीएम उन्नब चतु कोई चप मतमसिदा अहानबदा कोई लंगसाई थौनासी कनानो करीनो करमना होरखिबनो हाइबसी ममुत ताना ऑनरेबल की टेबल दा थमब मतुंगदा कोइना ऑनरेबल सीएम दा तमजरंबा कोई चार्टर ऑफ प्रेजेंटेशन हाइगद्रा नत्रगना डिमांड हाइगद्रा हौजिक मणिपुर की लेजरंबा सकतम असिबु थुगाइनब होनरक्लिबा कुकी रिफ्यूजी सिंग की मिलिटेंट सिंग चंगतुना कोई अटैक तौबा ngasi maktasu ayukta koi put thanaba tenopalda koi sigi pau phangjai sigumba mayam che matungda thoktanaba sigumba phatraba kuki militant sing che thuba matamda takthokiba maitai singna lairamba chelaktuna atop mafamda koi saidangduna leiba mi sing che masa gi mayumda athuba matamda hanjinnabagi thorangsi lokhotpiu haibagi wafam achi thamjarami GDSC team na ngasi 𝗙𝗪𝗓𝗪𝗓 amadi taifum hairiba social media page asi cookie gi makhutagi recovery tawba ngamkhre hairi 𝗙𝗪𝗓𝗪𝗓 page ani amukhana hanagi fibam da lehanba ngamba mioi singda lupa lising manga pigene haina lauthokiba laikhraba matung ngarang nahan page ani edu recovery tawba ngamkhibani 𝗙𝗪𝗓𝗪𝗓 hai GDSC na handak thokliba maitai amadi cookie gi lan asida lauriba thaudang relief camp kaya da chatuna mateng pangliba asi thagatningai ni loinana mahaki page ani ase recovery tawbada chauna mateng pangbibagi damak thagatwa phongdoki set tꯧꯈꯤꯕ ꯄꯦꯖ ꯑꯅꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯖꯤꯗꯤꯑꯦꯁꯁꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯔꯤꯀꯣꯚꯔ ꯇꯧꯕ ꯇꯥꯔꯕꯗꯤ ꯄꯦꯖ ꯑꯃꯃꯝꯒꯤ ꯂꯨꯄꯥ ꯂꯤꯁꯤꯡ 5,000 ꯑꯦꯋꯥꯔꯗ ꯍꯥꯏꯕ ꯇꯥꯏ ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯤꯈꯤꯕꯗꯨ ꯅꯍꯥꯟ ꯃꯃꯥꯡ ꯑꯩꯈꯣꯏꯒꯤ ꯇꯞꯇꯥꯕꯦꯟꯒꯤ ꯔꯤꯀꯣꯚꯔ ꯇꯧꯈ꯭ꯔꯦ ꯍꯥꯟꯅꯁꯨ ꯄꯤꯕꯤꯔꯝꯃꯦ ꯑꯗꯨ ꯉꯁꯤ ꯑꯃꯨꯛ ꯅꯍꯥꯟ ꯑꯃꯨꯛ ꯔꯤꯀꯣꯚꯔ ꯑꯃꯨꯛ ꯇꯧꯕꯤꯔꯛꯂꯦ ꯑꯩꯈꯣꯏꯒꯤ ꯇꯥꯏꯐꯨꯟ ꯄꯦꯖ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ recover tꯧꯕꯤꯔꯛꯄꯗꯨꯒꯤꯗꯃꯛꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ GDSCꯒꯤ ꯇꯤꯝꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯂꯨꯄꯥ 5,000 ꯄꯨꯁꯤꯟꯅꯕ ꯂꯥꯛꯄꯤꯔꯤ
ꯁꯤꯒꯤꯗꯃꯛꯇꯁꯨ ꯖꯤꯗꯤꯑꯦꯁꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯀꯔꯤꯁꯨ ꯂꯩꯇꯕ ꯗꯞꯇꯥꯕꯨ ꯈꯪꯕꯤꯔꯛꯄ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯀꯨꯀꯥꯏꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯍꯩꯔꯣꯏ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯏꯁꯥꯅ ꯄꯥꯝꯖꯕ ꯁꯤꯟꯐꯝꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯅꯤꯡꯍꯟꯅꯕ ꯇꯧꯗꯅ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯅ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯗꯥꯛꯇꯔ ꯁꯄꯝꯔꯟꯖꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯀꯣꯟꯊꯧꯖꯝ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯂꯦꯚꯦꯜ ꯇꯦꯂꯦꯟꯠ ꯍꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯤꯟꯗꯨꯅ ꯀꯣꯟꯊꯧꯖꯝ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯀꯣꯟꯊꯧꯖꯝ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯍꯟꯗꯛ ꯆꯍꯤꯒꯤ ꯀ꯭ꯂꯥꯁ 10 ꯑꯃꯗꯤ 12 ꯑꯦꯛꯖꯥꯝꯗ ꯐꯥꯔꯁꯠ ꯗꯤꯚꯤꯖꯟꯗ ꯄꯥꯁ ꯇꯧꯔꯛꯈ꯭ꯔꯕ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯑꯣꯛꯄ ꯑꯃꯗꯤ ꯃꯅꯥ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏ ꯃꯍꯩꯔꯣꯏꯁꯤꯡꯅ ꯄꯥꯝꯖꯅ ꯈꯜꯂꯤꯕ ꯁꯕꯖꯦꯛ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯗ ꯃꯦꯟꯇꯦꯜꯂꯤ ꯁ꯭ꯇꯦꯕꯜ ꯑꯣꯏꯕꯗ ꯅꯠꯇꯅ ꯐꯤꯖꯤꯀꯦꯜꯂꯤ ꯐꯤꯠ ꯑꯣꯏꯍꯟꯕ ꯃꯊꯧ ꯇꯥꯏ ꯑꯩ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯑꯩ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯅ ꯃꯥꯡꯗ ꯊꯝꯗꯨꯅ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨ ꯐꯪꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯊꯛꯄ ꯌꯥꯗꯕ ꯌꯨꯁꯤꯅ ꯈꯔ ꯑꯃꯨꯛ ꯇꯥꯍꯟꯕ ꯁꯤꯒꯨꯝꯕꯒꯤ ꯃꯅꯤꯄꯨꯔꯁꯤꯗꯗꯤ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔ ꯑꯃ ꯊꯝꯕ ꯌꯥꯗꯦ ꯃꯅꯤꯄꯨꯔ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯃꯔꯝꯗꯤ ꯌꯥꯝꯅ ꯂꯨꯕ ꯇꯥꯡꯀꯛꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯌꯥꯝ ꯀꯨꯞꯅ ꯁ꯭ꯇꯗꯤ ꯇꯧꯏ ꯑꯩꯈꯣꯏ ꯁꯥꯏꯟꯇꯤꯐꯤꯀꯦꯜꯂꯤ ꯁ꯭ꯇꯗꯤ ꯇꯧꯏ ꯗꯦꯇꯥ ꯋꯥꯏꯁ ꯁ꯭ꯇꯗꯤ ꯇꯧꯏ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯂꯧꯏ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯂꯧꯏ एडुकेशन लवी अटोप सबसिडरी डिपार्टमेंट मैम लौर अखोई स्टडी तौर टेबल थमगा डिस्कस तौर मनपुर की फिवम से अखोई अफब मनपुर थमे है अखोई प्रजा पुनमकी प्रजा पुनमकी मनपुर खुंदामीनरीब अखोई प्रजा पुनमकी रिस्पांसिबिलिटी हिल्स वैली नॉर्थ साउथ ईस्ट वेस्ट जगह पुनमकी अफब मनपुर मनपुर प्रजा की रिस्पांसिबिलिटी सेंटर मसक खांद्रबसु कुकीना नमना ताबा मफमसिंगदा चयोल खरगी मनुंगदा मखोइगी ओइबा तोंगानबा लैंगाक अमा सेमलगनी हाइना ITLF की जनरल सेक्रेटरी माउन तोंबिंगना फोंदोरकली वाफम असि ngarang चुनाचानपुर डिस्ट्रिक्ट तोखाइबे एडमिनिस्ट्रेशन की डिमांड तौदुना अमदि मखोइगी लैखिद्रबा मियोइसिंगी मतंगदा थिगतलो हाइबगा मरी लैनना चटखिबा खोंगचत अमगा मरी लैनना फोंदोखिबनी महाकना हाइ था तरुक हेलकलबा फावबा मणिपुर लैंगाकना तोखाइबे एडमिनिस्ट्रेशन अमा पीबगी मतंगदा करिसु तौदना लाखली मरम असिना चयोल खरगी मनुंगदा 𝐶𝐞𝐲 ताबा मफमसिंगदा सेंट्रल लैंगाकना मसक खंगबिद्रबसु मखोइगी ओइबा स्टेट नत्रगा यूनियन टेरिटरी अमा सेमलगनी अमरोमदा ITLF की स्पोक्सपर्सन 𝐶𝐞𝐰𝐬 𝐾𝐸𝐺 प्रूफ सिंगदा ओटपी नैबीबगी केस कया अमा लैरिबसिंग असे NIA अमदि CBI ना थोइदे हाइदुना मरा लैबसिंग चैराक पियु हाइना फोंदोखी खोंगचत अदुदा मैतै लिपुन अमदि अरामबाई टेंगोलबु पन्दुना फजदबा वहाई वता सिजनदुना खोलाव कया लाउखिबगा लोइनना खोंगचत अदु चटखे It's been already 6 months, but nothing of our demand, that is separate administration from the Manipur government, was not addressed till today. So, if our voice of our rally, the voice we raise in our rally is not heard, just a couple of weeks will come, then we'll be setting up our self-government. Whether the center recognize or not, we have to go on with our self-government. There have been many cases wherein the CBI or the government or the investigation agency do not take up our cases. There are many brutal cases wherein the 𝐶𝐞𝐲 people are being murdered, being tortured. So this really is to protest against the atrocity made against the 𝐶𝐞𝐲 people, and we demand investigation to this crime against the 𝐶𝐞𝐲 people. Haukiba leba popon numit November 13 gi numidang pung 8 makai taba aduaida Thobal district ki Chingtham maning laikai da laiba sapam manglemba apokpa sapam achobigi ngasi yaina ba pairaga thamba lawrak amagi phau masak khangdabana mai tharam laba aduda paiduna thamba phawbai tumna chakre phawbai mai tharam bagi thodok adubu nungaitaba fongdok paga loinana awaba taraba imung manungda All Thobal District United Clubs Organization ATDUCO na ngarang sel gi tengbang su pikre ngarang nungthil ATDUCO gi president Rajen Laisang temna luchingba tim amana phawbai mai tharam bagi thodok adu yengsin ba adu da saruk yakiba
ATDUCO की एडवाइजर मुतुम तोंबिम चाना पाउमी सिंगदा फोंगदोरकपदा असिगुंबा इमुंग मनुंगी चही अमा चाजनबा वाना होनादुना लौ पालबा मतुंग लौराक अमगी फौबई मई थादोक्तुना मंगनबिरंबा हाइबसी यामना चौखतबा लेबाक मचा तादबा थवोंगनी मसी ATDUCO ना अकनबा मवोंगदा कंडेम तवी थौदोक असिदा चेनबा मियोय खुदिमक मरी लेनबसिंगना फागतपिदुना मतिक चाबा चैराक पिबियु हाइना अपील तौखी नवेम्बर की तारीख 13 की नुमिदांग पुंग 8 मखाई मुतारक पसिदा लौ अखोइना उरिबसि लौ लौराक अमगा मखाई की लौ सि ngasi yaina nabagi ngasi tarik 15 sida yaina nabagi damok pairaga thambane lौ pusina handaki lौ pham si lौ si ubasi onthoro wana mayam si loi unai punghun haibadu tawraga adubu laibak thibidi kana gumba mathong huktaba haigadra mi gi wakhalon chendaba haigadra mioi kharana ngarang numidang asi pung 8 muk tawda mai tharok pirame phobai si 하이리바 수금바 영어 파우시 아수기만데 가져라 빠는바 아수기 와르 호너가 아도 파우시 너희 많이 다도 오면 아수마이는 많이 다도 오면 파우싱시 파우시 이몽 시각나 마도 그럼나 레바케 아수 와르바 지르바 단자시다 까리 하이나 사르게 힘드니 까리 사르 힘드니 까리 호너가 해기니 거의 호너를 저르베도 까리 다나리 마시 아두기만데 all the world district united clubs organization aduko나 아두기만데 highly condemned to 런나 마시데이다 मई थादोप नत्रगना मसिगी फत्तना थरांग तोरमिब सिंगदो अथुब मतमदा मरी लेनब सिंगना पुथोना होनबियु हौकिबा नोवेम्बर 13 की नुमिदांगदा सखंगदबसिंगना मिनुंगसी याउदना चिंगथा मनिंग लाइबुंग लेकाइदा लैबा सपम अचौबी चही 65 की यैननबा टेक्चम लकोल हाइरगसु खंगनबा ngौप्रुम लकोलदा पाइदुना थंबा लौराक अमगी फौबै मई थादोक पिरंबदगी अवाबा नंगलबा अचौबीगी इमुंग ngasi like minded group LMG manipur gi thomi singna khudaki oina lupa lising 13 tengbangduna imung ngasi gi awabada saruk yakre ngasi gi tengbang khongjat adu group asigi advisory board member paunam khelen amadi narengbam robindro anina lutingki khongjat adu group asigi secretary ojit sorokhaibam publicity secretary rakesh naurem na chingba group asigi maru oiba member kyasu saruk yakhi thawong adubu yaningdaba fongdok aduna group asigi publicity secretary rakesh naurem na fongdok kibada haukiba me ahumdagi chinkuki militant singna maitei singda chatharakliba lana sina masagi Pigani masigi chaitheng mayok ngaduna yamna wana ringai chairakta chingkhong chingya da lau uba ngamdana lainari bani lau udrabani na chaba fangdabagi awaba mayok nagadra haibagi akiba lairingai chairakta minungsi leitana phawai mai thabagi thawong chatharakpasi laibak thibani matungda sigumba thawong se amuk hana tawbidanaba leipak miyamda apel tawjari haikhe khongjat aduga mari lainana secretary ojit sorokhaibam na hai hauzik matamda lau unaribasi sendongi damak natte sanabagi damak unabani kumamagi sanabagi damak kumbi kalen naidana yamna wana uzariba lau loknaba labukta paiduna thamba phawbai mai thabagi thawong kaya leptana chatharakpasi LMG manipurna yamna hakchina lawi amadi thawong asi condemn tawi kanaguma pukchel chauraba mioi singna sigumba phawbai mai tharamba mioi sing lona LMG da pau pibirakpada group asigi maikaidagi lupa lising yang gi reward piduna ikai khumnagani hainasu laukthokhi तो हंदे की चाहिए यामना वाबा वखन वाबा थमोय वाबा असी चाकौ नुमिनेबा चाकौ दिसिनेबा चाकौ बबुदे यथोबा अदुक मते वारबा मिसिमिना कया दिगि लेफम चाउम खंगना लेबा मतम थमोय वारी मतम सिदा अमुक्का अखोयगी मरक्तगी मिसिंगना हाइबा तारेने मसी फौबै मै थाबजी मसीगा थारगा अहुमलकु मदक चाहिए सुरेबा हुजि लोकदबसु मयाम अम वाटलिबा मसी यारगदि तौबे तरा लोनना हाइजरी मरमदि लौमीबु इकाई खुनबु वाट पाइबसे अखोय दमदम से चाखलोदोइबनि मरमदि अखोयगी लौमी इकाई खुनबा हाइबसे मसी ख्वाइदगी मखोयने पुथोक्तरदि अखोय चारोय मरमदि नो फूड नो लाइफ मरमदि अखोय चिंजा गाउना हिंमंगामोन मरमदुना लौ उरिबसे सेंदोंनि नत्रे लुपा 5,400 तिंग अखोय सेंदों फंगदबनि चानाबैदमत उजबनि State amadi Central lengakna hauzik Manipurda thokliba irang asina maram oiduna mayum thadoktuna Manipur gi tongan ba mafam singda hangliba railway camp singda lanjenaduna changjafam lauduna leiriba mioi singi yumda mahausa gom hanjinana ba hotnari mayum mai thadok pikraba mioi singi damaktasu Manipur lengakna fabricated house aduna miyamda sinana ba hotnari haina hianglam AC gi MLA Dr. Radesyam yumnamna fongdorakli wafam asi relief camp ta leiriba inmate singda labor card amadi ningtham thagi blanket na chingba polam sing yenthokpagi thoramda fongdokkibani mahakna hai sayol kharagi mamangda Kakching district ki manung chanba AC marigi MLA singna Kakching gi DC amadi SP ga punna chatuna serau amadi sugunuda hakthengana chatuna yengsilure Manipurda laiminariba Kanglup Furup nungsi sanana laiminana ba pandamda maitei furupni miyamnasu asoiba khudingmak fathabiduna
ngakpigani asawba khudimak fatabiduna mahausagi punsida hanjinanaba hotnabada mateng pangbiu haina phongdokhi Sayo khari umangda kusale maru shero silausi shuru silausi atau mudila silausi ai ge le bunda hanjan bayana sarkar kan bolada Pakcing district ta le ba ko gi MLA mari yauna singe administration yauna SP amadi security ki official mayam yauna mapudu yemure khara phaba safa kada ba security ki arrangement tawraga deployment tawraga ego isai sai yunda leina ba ona ru bani adu ma ju sugada bole apni mafam bole makta ko security deploy to ko aure aduga yum mai cha khaba isai yum lejanam ka bu bodina sagarna yum mum sana ba kai thoram tawe Manipur University ke administration soibana maram hoiraga nongna MU da first semester dagi tamlakadaba mahairoi sing chandana leire MU authority na mahairoi sing gi career mang na basinbi genu haina ngasi MU gi vice chancellor office gate mamangda khongjang changsen khre MU da tamnaba selection fanglaba mahairoi sing yauna sangsen kiba khongjang aduda mahairoi nomaiteng albin na hai tongan tongan ba university gi oina first semester tamnaba mingchanbe gi process loikhre adubu MU gi oina di MA MSc tamnaba khalaba mahairoi sing ngasi phawba mingchanba haudana leiri masina maram oiduna mahairoi sing gi punsida mangjaba ama lakpa gi fibam da leire asigumba MU authority gi thawong asi gyaning de mari leina ba MU gi authority na miteng changdaba taragadi akanba khongjang kya changsilagani haire MA MSc first semester tamgadaba satra singi entrance result si huji phoba haidopa loidan leiba amadi admission process si haudan leiba si satra singi career si mang ba yabagi phibam da leire selection tawba sida UGC na piba reservation policy gi makhada adumaina selection tawbina masu satra mayamna pe demand tawjari atopa university singi di process si haura matong da huji December da exam tawbagi phoba leire huji MU na academic calendar si koi thugai rabanina BA BSc gi su exam si haidokta leiba Manipur University na bidaba taragadi koi satra mayam ga doina akan makong tension na bagi sem sajan so the whole process of academic section is going and the whole academic session is disturbed. Even the first semester students are not admitted yet. So that means, and we are also like at the time of at the beginning, at the time of first semester, we were also lagging behind. So we are getting more delayed and all these things. So I think we should focus on that, and we urge to VC sir for that they should look into this matter. Madhya Pradesh ki mahairoi amanna hai kibada MU da nauna first semester tamnana ba selection tawbada UGC ki norms matung ina thabak paikhat piu athubada mahairoi singming chanbe ki thabak loisin biu university asina nachung dana leiba asina graduation tamgada ba mahairoi singda saitheng piri hai ki dagi haibagi matangda miyamda wakhal tahanbegi thorom ama ngasi Thobal district ki leisangthem keli makhongda pangthokre Karnikos Manipur Cancer Institute and Research Center Jenims campus na leisangthem awang lekai youth center LALYC amasung lamjingba Maira village level federation ga khutsam naraga sinba awareness come early detection of cancer program haiba thorom aduda ti leisangthem awang lekai youth center gi president Biren Singha Anesthesia gi department head na president amasung chief guest oina saruk yaki loinana thorom gi saruk ama oina Dr. MD Khurahit Alam Dr. Okram Arpana RMO na cancer laina gi maramda resource person oina wangang ki Bestupur district ki manung da laiba lawko nayamba hauzik lawrok pantha oibana lawmi sing lawbuk takumdana law khawba law yeibagi thabakan chathari district asigi mafam kharada haukiba me ahum dagi hauduna chatharakli ba lana sina maram oiduna lawfam kaya lawmi singa lawlokpa changbada kari thoklaga dagi khanduna security ki section tharang yaudrabadi lawmi sing lawbukta kumnaba ngamdana lairibani security ngaiduna lawbukta lawlok naba hotnabada lawmi sing awaba kaya mayok nari lawlokadaba mafam sing security ki section tharang ning na tauraba matamdata lawmi singna lawlokpagi thabak sing chathaduna lakle nongna maram oiduna lawmi sing law ningthina lokpa ngamlaroidra haibagi mi paibe kaya amasu hojik mayok ngaduna lairi nongma kangdana thokliba manipur gi irang asina lawmi singda law lokpa phanglaroidra haibagi chingnaba kaya lawmi singda thengnare
Diamond TV ki banner makada ahan boy na puthokpa music video album 𝗙𝗢𝗘𝗘𝗏 ꯈꯣꯡꯖꯣꯝꯗ ꯂꯩꯕ Diamond TV ki mini hall da 𝗪𝗫 social worker na ꯑꯊꯣꯏꯕ ꯃꯤꯊꯨꯡ ꯑꯣꯏꯗꯨꯅ release ꯇꯧꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ Sur Hospital ꯈꯥꯡꯉꯕꯣꯛ ki proprietor Dr. 𝐭ꯃꯦꯟ ꯌꯥꯎꯅ ꯃꯔꯨ ꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯁꯔꯨꯛ ꯌꯥꯈꯤ music video album ꯑꯁꯤꯗ 𝗂𝐶 ꯑꯃꯗꯤ ꯅꯤꯀꯤꯅ ꯃꯔꯨ ꯑꯣꯏꯅ act ꯇꯧꯔꯤ 𝗫𝐿 ꯏꯔꯥꯕꯣꯠꯅ ꯁꯩꯔꯦꯡꯕ ꯑꯃꯗꯤ ꯁꯨꯕꯗꯅꯤ ꯃꯌꯥꯡꯂꯥꯡꯕꯝꯅ ꯁꯛꯂꯤꯕ ꯏꯁꯩ ꯑꯁꯤ ꯁꯔꯠꯆꯟꯗ꯭ꯔ ꯃꯌꯥꯡꯂꯥꯡꯕꯝꯅ ꯇ꯭ꯌꯨꯟ ꯄꯥꯟꯕꯅꯤ ꯒꯣꯄꯤ ꯀꯣꯛꯅ music ꯄꯤꯔꯤ album ꯑꯁꯤꯒꯤ director ꯒ꯭ꯌꯥꯅꯟ assistant director da 𝗔𝐞𝐰𝐬 cinematography amadi editor 𝗠𝗢𝗩 Genes wedding photography na equipment da thongdang lauri costume amadi makeup gyanan ni isai asi haukiba me ahum dagi horakiba irang asina thokliba thodok singda mama leiba ki athoba kaya thawai thakre maraksida mama leiba ki damak state force thawai katli haiba utpa isai amadi lehuriba imung manungda awaba khangduna laikidraba mabu langban tarpon kataba haukiba thodok kayadbu ningsingjaba isai amani makha tarakpada Diamond TV na web series yauna tongan ba video sing puthokuna Diamond TV channel da thagadori anoba artist sing puthokuna makoi gi talent uthokna ba Diamond TV na khudong chaba piri tasena ngasi khoi gi Diamond TV na puthokpa hambo na haitare khoi music album ꯑꯩꯉꯣꯟꯗ ꯌꯥꯝ ꯐꯤꯜ ꯇꯧꯋꯤ ꯀꯩꯅꯣ ꯇꯧꯔꯤꯕ ꯏꯁꯩꯁꯦ ꯃꯣꯏ ꯅꯝꯃꯤꯕ ꯏꯁꯩꯁꯦ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯍꯥꯏꯗꯅ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯑꯗꯒꯤ ꯀꯩꯀꯩ ꯃꯌꯥꯝ ꯇꯥꯔꯒ ꯑꯩꯁꯦ ꯄꯣꯊꯥꯔꯤꯕꯅꯦ ꯑꯗꯨꯅ ꯑꯆꯧꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯄꯤꯔꯤꯕꯅꯦ Diamond TVꯅ ꯄꯥꯏꯈꯠꯆꯔꯤꯁꯦ ꯑꯇꯩꯒꯤ ꯑꯃꯠꯇ ꯅꯠꯇꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯔꯤꯕ ꯏꯍꯧꯁꯤꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯁꯨ ꯌꯥꯎꯏ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯑꯁꯤ ꯑꯅꯥ ꯌꯥꯎꯏ ꯍꯥꯏꯕꯁꯦ ꯃꯁꯤ ꯎꯠꯆꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯃꯊꯪ ꯄꯨꯊꯣꯛꯆꯔꯛꯀꯗꯕ ꯁꯦꯔꯤꯁ ꯋꯦꯕ ꯁꯦꯔꯤꯁꯅ ꯆꯤꯡꯕꯗꯨꯒꯤ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯖꯕ ꯍꯧꯖꯤꯛ ꯄꯥꯎꯒꯤ ꯃꯔꯊꯠꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯃꯤꯟꯅꯁꯤ Welcome you all to UNAPO School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Years of trusted diagnostic service, Babina Diagnostics. Diabetes ka loina na hinglibusing tha amagi manungda fahanba ngamle. Khong hamba nungai tabasu numit manga nigi manungda fahanba ngamle. Piles haibadi nungsang nabasu chama da chama fahanba ngamle. Cholesterol wangba numit kunida normal oina lehenba ngamle. BP wangbasu tha amagi manungda normal da lehenba ngamle. Umnamak natural oiba anoba hidak makhalsingna layingjabani hakchangda sokadaba side effect amata leite makhatana hidak chabagi mathausu tararoi akopa moral gidamak ngasi maglengsin birau Diabetes Hospital Jennings Road near Punjab National Bank Porompat Breaking matungda mayambu tanamna okchiri Mayangimfa Police Station ki manung chana laiba irong kunau dagi aribam Nasimuddin 𝐿𝐼𝐶 chahi humfunipan apok palai kijraba MD Muhammad Rahimuddin Kauba mioi amagi yumgi thongal gi gate makongda sakhangdaba singna hand grenade ama thamlamle bom adu ngasi ayuk anganba pung 4:09 tarakpada Nasimuddin masana thengarakpani hairi
mayang Imphal Police Station ki OC in charge Navajivan na luchingba team ama laktuna grenade taramliba adu yengsinkre grenade thamjilamba ki thodok adu bo yaning daba phongdoktuna lekai miyam amadi club na sinduna wakat mifam ama famkre thonganing daba thodok sing thokhan biganu authority na miteng changbiu yumlakta bom thamlamba yaning de haina thaba placard sing season aduna chathakiba wakat mifam aduda saruk yaraduna imung asigi miyoi samina na hai imung asina ngasi fawwa leijaba pomba miyam gidama kathoktuna thabak tawduna lakle inkumja lising ani ga supna taruk tasu sakhangdaba kharana yumda bom langsin biduna pokai hankre ngasi su amuk hanna bom thamjin biduna imung manung khaknatana lekai pumba aki tujungba phawan biba ase yaning de kari maram gi daba bom ase thamlam libano matungda ase gumba thodok ase thokhan bigano haina phongdorakhi irong chesaba development forum gi joint secretary arif bamna phongdorakhibada ngasi ge thodok ase yam manungai taba thodok amani yanadaba penadaba pumnamak wari sanaraga waroisen purakpa yaba ngaktani ase gumba aki tujungma pokpa yaba thabak ase khunna se khaknatana manipur gi mafam amatada thogan bigano haina phongdorakhi Ukhrul district ki 𝗨𝗡𝗡𝗡𝗡 range da Manipur police forest staff amadi Manipur rifles ki apunba team amana haukibam November 13 amasung 15 da popi yanthatpe ki drive ama pangthokuna yamlaba popi sing yanthatuna manghankhre haina chief minister N Brena phongdorakle chief minister na social media ki kuthangda tweet tawraduna wafam asi phongdokibani mahakna hai hector taraga taruk lomda popi tharamba adu yanthatuna manghankibaga loinana hat kunlo mai thakre amadi popi thapra seasonaba pipeline connection fertilizer soil herbicide pesticide na chingba singsu thugaiduna manghankhre hairi loinana nini suban numita Ukhrul district ki phali 𝗨𝗡𝗡𝗡𝗡 range da hector 15 romda tharamba popi pambi yanthatuna manghanbaga loinana hat kunmanga romsu mai thaduna manghankhre hairi lenga gasina changsilakpa waron drug ki lan asi laimai sidegi mayai kaba chinjak asi maru fangna muthattariba fawa changsingini hairi lamdam asida lona yadaba mawongda changsilakliba miyoi sing amadi popi thabada yauriba drug load sing amadi umang kokthokliba miyoi singi singa makhal amatigi compromise tawroi haina phongdoki Imphal West District ki mobile vehicle check post MBC pita security forces singna ngarang achat ong sing check tawada miyoi ama khulai ga konana fare hairi security forces singna fagat laba khulai sing adudi kapa yariba maru manga yawba magazine yawna 32 gi pistol ama bullet base ama magazine post ama bulletproof helmet ama registration number yawdaba Mahindra Thar jeep ama mobile phone ama ni hairi Loizing loyagi mafam singda maru oina kakching amadi Kangpopi district ta security force singna thiba phumba ki thabak chathaki loinana national highway 37 amasung national highway 2 da nongmada changdraba yadraba potlam sing puba gari chani gi yangkhai ni thoi amadi chani ga humfutaruk ngakpi gani chani gani futaruk akanba security ki checksin thoranga loinana chalhanke Manipur gi ching amasung tamgi tongan tongan ba district singda checkpoint chama ga kunthra manga sem ki baga loinana state asigi tongan tongan ba district ta thokiba thodok singda chenaba miyoi lising amaga yangkhai mathoirom police na detain tawki haire Manipur State Secretariat Communist Party of India Marxist na CPIM gi veteran leader ama oiramba and Sankariana laikidabada awaba phongdorakli and Sankariga asi laibak asigi khwaidagi ariba communist leader amani Madurai gi American College ta tamlakpa and Sankaraina ningtam landa saruk yaki mahak final examination thagadaba noma waling ida arrested tawbadagi degree phangkide amadi ningtamba fangadaba numit ki nungthil fawba phajinduna chahini pal jail da laiki loinana and Sankariana English amaga chamapan nifuda Communist Party join tawduna Tamil Nadu gi United Communist Party haiba organization gi maru oiba misak ama oiki mahanga laikidabada Manipur State Secretary na awaba phongdokpaga loinana imung manungi awaba dasu saruk yari haiki hauze roibada maru oiba pa amuhana pizari Kuki tribe ki maramda Manipur da laitaba semjinba aranba puwari school college university da tamlamba thengnare lairik sing asi ben tawbiu haina mahesor thaunaujam na lenga ki pukning chingsilakli Tengnopol district ki Saibon amadi Narongkhun ani gi marakta masak khangdaba khulai paiba singna 20 AR gi troop singda ambush tawrakre asok apan gi pau leite Amasung DIPR na sinduna National Press Day pangthokre Media in the Era of Artificial Intelligence haiba team da workshop pangthokre
ngasi gi oina North East Window na sandokjaba numidangi pau matang ase loijari mideng tabiribasingbu amukasung hanna surbala mairembamna kurumjari.